Jiribam district tagi laikhidraba miyoi mapangi asiba hakchang ngasi leirol channaba sem saba loikre leirol channaba sem saba loikraba hakchang sing adude chatliba tha asigi taramatoida Jiribam district ke Jakuradhor karongda kuki militant singna attack tawduna hatkhiba laishram barrel chahi humfu humdoi amade maibam keso chahi humfu taramathoi numit aduda faduna pukhraga tamthina hatoklaga turelda thadarakhiba wairani chahi humfu taruk laishram haitombi chahi kunmanga ti thoibi chahi kuntra el lamnganba tha nipan el chingkhainganba chahi aniga tha manga ti tha jamanbi chahi nipanni amasung atang tarataret ke namidang da haukiba ihauda special combat ke senior SP Nectar Sanjanbam ge team na nongmaina kapadage laikhidraba khundrakpam athauba chahi kunne laikhidraba asigi matangda semkhiba JAC singa laingaka condition kharada yasinaba purakpadage hakchang asi ngasi laukibane punna miyoi mapan gi thawai yaudraba hakchang sing ase ngasi Assam gi Silchar Medical College tege Jiribam da puraktuna Jiribam gi Ningsingkhul da lairol channaba thaurang tauri panbayabadi tha asigi haukiba tang 13 da Jiribam gi Jakuradhor karongda kuki militant singna Borobekra police station amade CRPF camp ta landaraktuna mafamadu da micham ani hatkhi loinana security forces na khut hanbada kuki militant tarasi ke attack chathakhiba kuki militant singna angang ahum yaungna nupi ahum faduna pukhibane thodok asigi matangda JAC ama semduna kuki militant singna fajin khiba miyoi taruk thado o haiduna maikai kayadagi akanba ihau haurakhe adubu nongmanini leiraga angang ahum yauna nupi ahum adugi asiba hakchang sing barak turelda thadarakhibane mihad adubu yaning daba fongdoktuna athuba matamda laingakna wayel pigadabani haiduna changsin khiba tang 13 ki ihauda khundrakpam athauba nongmai maruna panduna leikhidabane